ꯁꯤꯡꯖꯨꯗ ꯍꯥꯞꯇꯣꯔꯤ ꯃꯆꯜꯁꯦ ꯑꯩꯒꯤ ꯅꯨꯡꯁꯨꯛꯁꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯅꯨꯡꯁꯨꯛꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯁꯤ ꯅꯨꯡꯁꯨꯛ ꯀꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯅꯗꯤ ꯑꯗꯣ ꯅꯣꯏꯅ ꯀꯔꯤ ꯑꯇꯣꯞꯄ ꯃꯃꯤꯡꯁꯨ ꯀꯩ ꯈꯪꯅꯒꯦ ꯈꯪꯗꯦ ꯁꯤꯒ ꯇꯣꯉꯥꯟ ꯂꯩꯔꯦꯀꯣ ꯁꯤꯡ ꯈꯇꯪꯁꯦ ꯁꯤꯠꯂꯒ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯒꯩꯁꯤꯒ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯇꯣꯠꯂꯒ ꯎꯠꯂꯛꯑꯒꯦ ꯋꯥꯏ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯋꯥꯏ ꯑꯣꯏꯅ ꯍꯥꯏ ꯃꯌꯥꯝ ꯕ꯭ꯂꯣꯒꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯒꯀꯣ ꯁꯤꯡꯖꯨꯁꯦ ꯅꯍꯥꯟꯗꯩ ꯆꯥꯅꯤꯡꯉꯛꯄꯅꯦꯕꯀꯣ ꯁꯤꯡꯖꯨꯁꯦ ꯆꯥꯕꯗ ꯀꯣꯕꯤꯗꯪ ꯂꯩꯔꯒ ꯆꯥꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯅꯥ ꯃꯁꯤꯡꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯌꯨꯝꯗꯒꯤ ꯊꯣꯔꯛꯀꯗꯕ ꯃꯤ ꯂꯩꯕꯀꯣ ꯁꯥꯒꯔ ꯍꯣꯏꯁꯦ ꯃꯌꯨꯝ ꯆꯠꯂꯨꯕ ꯃꯣꯏꯅ ꯄꯨꯔꯛꯄ ꯑꯩꯅ ꯄꯥꯝꯃꯦꯅꯀꯣ ꯀꯩ ꯍꯥꯏ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯄꯦ ꯐꯗꯤꯒꯣꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯡꯁꯨꯛꯀ ꯇꯣꯉꯥꯟꯒ ꯃꯣꯔꯣꯛꯀ ꯂꯩꯌꯦꯅ ꯁꯤ ꯍꯥꯞꯄꯒ ꯅꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯆꯥꯒꯗꯕ ꯄꯣꯠ ꯆꯩꯗꯣ ꯁꯨꯗ꯭ꯔꯗꯤ ꯃꯍꯥꯎꯗꯣ ꯑꯣꯏꯔꯣꯏꯅꯀꯣ ꯉꯁꯤꯁꯦ ꯅꯣꯡꯊꯤꯁꯨ ꯈꯔ ꯃꯪꯉꯤꯕ ꯑꯗꯨꯅꯅꯤ ꯈꯔ ꯋꯦꯗꯔꯁꯦ ꯈꯔ ꯃꯝꯁꯤꯜꯂꯤ ꯁꯤ ꯇꯣꯠꯂꯒꯦ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯅꯤꯡꯕ ꯀꯧꯕꯅꯤꯅ ꯍꯥꯎꯕꯁꯨ ꯌꯥꯏꯀꯣ ꯁꯦ ꯍꯥꯞꯄꯒꯦ ꯑꯩꯅ ꯁꯤꯡ ꯁꯣꯏꯖꯜꯂꯦ ꯊꯨꯝꯁꯨ ꯍꯥꯞꯄꯦ ꯍꯥꯞꯄꯔꯁꯨ ꯈꯤꯇꯪ ꯍꯥꯞꯆꯜꯂꯒꯦ ꯑꯩꯒꯤ ꯁꯣꯏꯖꯜ ꯑꯩꯅ ꯀꯣꯠꯂꯅꯤ ꯊꯨꯝ ꯆꯞ ꯆꯥꯕ ꯌꯦꯡꯒꯦ ꯃꯅꯝꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏ ꯇꯣꯅꯤꯡꯈꯣꯛꯀꯤ ꯃꯅꯝꯁꯦ ꯐꯖꯅ ꯁꯤꯡꯖꯨꯗ ꯁꯤ ꯍꯥꯞꯄꯁꯦ ꯃꯍꯥꯎ ꯑꯣꯏꯍꯜꯂꯦꯕ ꯑꯩꯒꯤꯗꯤ ꯃꯤꯃꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯗꯣ ꯋꯥꯏꯁꯨ ꯑꯣꯏꯅ ꯂꯩꯔꯦ ꯃꯍꯥꯎ ꯃꯥꯟꯅꯩꯅꯀꯣ ꯑꯗꯨꯒ ꯑꯩ ꯆꯥꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯀꯨꯏꯅ ꯆꯥꯖꯅꯤꯡꯅ ꯉꯥꯏꯖꯔꯛꯄꯅꯦꯕ ꯍꯥꯎꯗꯣꯏꯅꯤ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯇꯣꯏꯅꯤ ꯌꯨꯝꯗ ꯑꯣꯏꯔꯗꯤ ꯁꯤꯗ ꯌꯨꯝ ꯍꯦꯟꯅ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯐꯪꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯁꯤ ꯈꯔ ꯆꯥꯎꯗꯤ ꯆꯥꯔꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯥꯎ ꯌꯥꯝꯅ 하오니 야라 뭐 아니 뭐야 나 알아 왜 제가 하오르다 아 하오니 하오야 mà tôm cùi đấy cho nên tụi đông giật hậu ấy ngon
ꯃꯣꯔꯣꯛ ꯈꯤꯇꯪ ꯆꯠꯆꯔꯦꯅ một cái này nungsuk tuh apa kan emang mesti lewat baru tuh aku di nungsuk kau ya pak tuh anak yang mamin kau yang tuh mamin julai yang mana Bakal gitu. Ini dia apa boleh kira. Jangan pilih lebih saya suruh kan sama boleh. Sudah, kamu ketemu enggak? Ini sih itu hari ini. Oke ha. Tadi isaran tadi nggak tahu jawabannya ini hau deh. Hao hao em này mana mesti hao ya mua cái ra cái thầy mẹ hỏi à 정말 쌈나 들어가 쌈이 오늘 줘 라이트 카피냐 cái giá thì simple giá này bảo quả chứ cho các cái học cái mấy nó học đâu được hay biết đâu mà các bạn tôi ra làm lùi ra đấy anh làm hồng sang ra cái sana pam nó một cái tấm sai này hao đây anh trai sẽ simple ta đấy mẹ em làm hai biết đồng cái máy tôi đã ra đồng mẹ hao cái tôi không cái đồng tôi hai biết đồng mà anh thì cái phần giờ bạn anh lấy giờ vào một rồi bằng rồi hấp cái tôi giờ mà ní dùng luôn tôi ở cái đi mà chất su nó hấp ra hay bảo quả một lúc sẽ làm sao đấy mẹ video lo अच्छा लगे next video dong ko unarasi ai sinjudo ai lo chanja re chi khatang ko tham me ba nya kai no khoi chang yang to bang kau ga ai sa dum cha da doi min ko ja de hai na de sungo mu te
ꯑꯗꯨꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯒ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯅꯧꯕ ꯆꯪꯂꯛꯏꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯍꯧꯔꯛꯑꯅꯤ ꯅꯍꯥꯟꯗꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯒ ꯚꯤꯗꯤꯑꯣꯗꯣ ꯅꯝꯅꯤꯡꯉꯨꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯤꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯑꯅꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦ नेक्स्ट वीडियो अमुक उनरसी बाय बाय थैंक यू फॉर वाचिंग